Good morning everyone. Kuyi option hedging gi class sama ngarang dagi start tawai ko. Ngarang start tawa se koi just trend class ne. Ngarang na koi gi okoi na kedu gi hedging tawgadagi hedging gi kana bor kana daba khara gi matang da ngarang nei na kre ko. Adu ngasi gi class ta koi nei na ga dawri basi main oina zero loss strategy for expiry day haiba sigi matang sida koi nei na gani ko. Ado hariba koi hedging gi option hedging gi class se kana gum join tawning basing ko. Hojik sum ngasi sum join taw ya bagi khudong sa bu pijeri ko. Koi cost free se 10,000 ne adu 50% offer su lay hariba offer se kari no haiba se koi piriba mobile number se contact tawraga khangbiu ko. Adu masigi khoi numidang da nei na ga daw khoi class ko. Hariba class is zero loss strategy for expiry day. Hariba expiry day numit sida koina aigi loss soi oidana ko. Sa aigi expire oiba matham mau dai profit low bo yaba da makhan gi strategy ne. Hariba strategy se koina magi profit low bo se adi kono se khoi probability of profit se 98% lo yamna high oiba da makhan gi strategy ni ko. Sigi strategy se koi asigi numidang da punni jengmina se market se khojik lai riba nifty 50 gi market ko koi se 18,040 side lai ko 18,040 side lai riba nifty 50 gi market se sida koina kaigumba ina trade se lawragadi ko sida ina trade se lawu matamda mathaklomda haigalak puna traga magi range ko sidagina sibau haibadi kyano lai se 18,250 makharomda 17,900 ko hariba points gi manung sida nifty 50 sina masi Thursday numit sida expiry period agi profit se yamdrabada 1,400 soi bawda ai profit sum lawgani ko aduga nifty 50 sina hariba range sida gi mathakta kakhala agadi ko expiry oidring ai marak sida mathakta kitang khang move lagadi move lakba kadai bawno ko 18,150 soi bogi sangde mase move se laba adudi ai masi expiry waiting mamang da 5,851 sum khara ka khalaga masagi ngasai khogi expiry oiba yabagi range leiriba like 18,250 se si bau si mana market sina haigala aba ngasi si adudi 14,300 sigi profit se koi lobo yabagi chances leigo aduga magi sigi piribe expiry sigi range sigi manung dagi ko mapanda thoraga mathaklom da haige khraga di unlimited profit ni ko khana phanga doise unlimited profit ni aduga range dagi makharom da haidragan ai loss oigani ko adu masa aina leiriba range si kadai dino center ai center point 18,200 ne aduga ai 18,200 dagi makharom da 17,900 mathaklom da ko haidi 200 18,020 ko 18,020 dagi 17,800 di 200 points makhada leiri ko 220 makhada leiri mathaklom dana ko mathaklom dana 200 ko 220 points mathak to makhada 220 points mo koi kano se pi ko magi gap se hoji hoji leiri points dagi dana market se na horen khogi leiri be expiry day numisida mathaklom da ka 200 natraga makharom da 200 sigi manung da market se leiba matam da agi 100% sure agi profit se fangani ado kagumba market se na mathaklom da khara hena ka khala agadi aini expiry oiba expiry se ngai daga su agi profit se sum sapsana lautho hobo yabagi khudong saba leiba ado gum makhan gi strategy ne hariba strategy se koi ngasi numidang nipan ga makhai ka tabu matam da khoi punna mayam kano da jengmina si ko kana gumba hariba strategy khangning be strategy interest oiba kana gumba leiragadi ko WhatsApp ta text to biro aduga strategy se koi punna ko naina mina si ko se haraga higi video se loisin jarage ko mayamna aroibada like share and subscribe to ko bigan thank you